अहानबदा मरुओइबा पाव इम्फाल सिटी की मफम मरीदा गाड़ी पार्क तौफम सेमगतनबगी स्कीम फाइनलाइज तौरे टेंडर तौरबा मतुंग अथुबदा थबक हौरगनी हाइना माहोट मिनिस्टर वाई खेमचाना फोंदोखरे रिम्स हॉस्पिटल की ट्रॉमा सेंटर अमदी न्यू ओपीडी ब्लॉक ता यामना एडवांस ओइबा सिटी स्कैन मशीन अममम रिम्स की डायरेक्टर डॉक्टर ए सांतना हौनबी मतुंग इन्ना हांगदोखरे खुरुमजरी मालेम चानू ना हुजे पुंग अनी की ममी टीवी न्यूज अपडेट पिजरी इम्फाल सिटी की मफम मरीदा गाड़ी पार्क तौफम सेमगतनबगी स्कीम फाइनलाइज तौरे टेंडर तौरबा मतुंग अथुबदा थबक हौरगनी हाइना माहोट मिनिस्टर वाई खेमचाना फोंदोखरे वाफम असी इंडिया की सिटी चामदा स्मार्ट सिटी मिशन हौदोखिबगी चही 8 मपुंग फाबगा मरी लेनना ngasi Kangla Fort ki nongpok thangba Imphal Turel gi torbanda u chara thabagi thoram amada Minister Khemchana phongdokhibani Mahod amasung Imphal Municipal Corporation anina sinduna pangtokhiba thoram aduga mari lenana Minister Khemchana hai India ki Prime Minister Narendra Modi na laibak asigi city chamada hogdokhiba smart city gi mission da Imphal su yaurakhibani ngasi chahi 8 mapung farakpaga mari lenana greening event haiba theme amagi makhada numit 8 ni chupna thoram asi pangthokani Hauzik Imphal da Smart City ki khongjel asi aduki matik yangna changsilakli Smart City ki oina paikhatpa ahanba phase ki project sing kumja lising ani kulhumdoi gi June tha faubagi manungda chada marfutara mapan loishinaba pandam thamli Hauzik Imphal manungda gari chinbana chang hengat lagliba asigi yenglaga Imphal City manungda gari thamnaba mafam mari khangatuna thamle gari thamfam gi thaurang asi tender kaurawga athubada thabak paikhatlagani haina Minister Khemchana makhatana phongdokhi Sembulani horizontal parking mafam mari yauri Imphal manungda identify tawre adu tender ga hek tawdri mina madu hayeng horni hajit horni haibadi yadri already scheme du yaw Bharat ki pradhan mantri na city sama ki palan tawboina u thata jabani masida smart city ki posi mayam amna adum progress in thabuk tawri Thoram aduda saruk yakiba Imphal Smart City ki CEO TS Hari Kumar na hai Imphal City manungda semgatkadoriba gari parking gi thorang asi model ani thokna paikhatkani ahanbagi model asina 2 wheelers kini masigidama Khwairamban Ketel gi temporary market Nagamapal secured building manak amadi Kanglagi nongpok thangba torbanda paikhatnaba thorang leire ani suba car parking gi model asina Kanglapat ki Gandhi Avenue Hygiene Farm da Lairiba Lenga ki quarter sing asigi manakta semgat kadabani multi level car parking oina semgat kadariba asi car chamarom park tawba yagani aduga Kaisampat Power House manakta car chamag yankhairom park tawnabagi multi level parking amasu semgat naba thorang punnamak loire hainasu Harikumar na makha takhi parking model ani ni model ani se model khara picture to model se na khogi rotary parking se khogi gari mari gi mafam sida khogi rotary system da khogi kana to ga horizon vertical parking to ga sida mafam amada 70 gari gumba chanba kana gi Rims Hospital ki trauma center amadi new OPD block ta yamna advance oiba CT scan machine amamam ngasi Rims ki director Dr. A Santana hunabi matung inna hangdokre CT scan machine hangdokpagi thoram aduda Rims ki director Professor Dr. A Santana hai micham miyamna nungaina layingbagi khudong chaba piba haiba si Rims ki pandamni ngasi hangdogliba CT scan gi machine sing asina miyamda chauna kanaba piragani thajai emergency block ta CT scan machine amamam thamba asina mamangdagi khanduna laklaba amani masigi emergency gi ana laying da henna khumang chausinba ama oiragani new OPD da CT scan machine ama thamba asisu ana laying gi thabak da henna khudong chaba ama piragani ngasi hangdogiba CT scan machine sing asi yamna advance oiba machine sing ni masida artificial intelligence ki feature sing su yauri machine asina heart ki angiogram amadi neurogram sing mapung fana pangthok ngamlagani ana layeng gi thabak sing henna advance oina pangthoknaba Rims na hoji kanna hotnari athuba matamda Rims da burn unit world class modular operation theater athubada hangdoklagani loinana psychiatry building sangaragani khunai asida chaukhatnaba afaba wakhalon khanba mathautai afaba wakhalon khanduna yaifaba khunai ama ohenna ba hotnasi haina mahakna makha takhi
अखोई स्ट्रेटजी हारगदी कॉमन मैन नत्रग पब्लिक कमायन नुहनगदगे सिने अखोई सिटी स्कैन अमखतंग लेरमे हौजिना अहुम लेबंगमे सिगी सिरेसिरा मु अखोइना मु प्लान तौरिसिना ngasigiजना अनि से याम इंपोर्टेंट होइना अखोइना अनि मक्से सेपरेट होइना इनॉग्रेशन तौरमबसु याबने दो करिगी कंबाइन तौरिनो हाइबसी यम येंगसि अखोइना स्ट्रेटजी तौबता मफम दसु लेब खुलाई दनतन अखोई खुलाई से अखोई कैजुअलिटी याम चिल्लेबो अदरगी दि ट्रॉली दस रेम इलकदोइने अदरगी दि अखोइना ताब कांदा अखोई सिटी स्कैन यादरे काइना काइरगा मपान तौबियु काइना इनबदगा लंबी द सोइनातना मी ऑक्सीजन तौबसु याम यावगिबगी वारी से ताबदे याम नुवाइतबनिना सिटी स्कैन से कैजुअलिटी थमदी ट्रॉमा सेंटर थमदी क्याम नुवाइनि सिने बकोइना खल्लिस अदरगी दि अदरजिदा ख्वाइदगी मयामना ख्वाइदगी मैक्सिमम इन्वेस्टिगेशन तौनरिसे एक्सरे की मतंग सिटी स्कैन लाइस अदुगी मफम कोई थमनब होनबने बिल्डिंग दी हाना साजलमबनिना सिटी स्कैन लागदी सिटी स्कैन की ओन यादखिब नतबनिना खरा सेमदोक्तना साइज तौर होडगा तौर कांद यानब चनगिबे वानी अदुना असु कैजुअलिटी की स्पेस याम तांगना लेबनिना हजिकी डिजिटल एक्सरे अमा फगी लेटेस्ट मॉडर्न से इंट्रोड्यूस तौदुबे कंसोल सिगा हजिकी सिटी स्कैन सिगा पुंजनरगा यारगा यागिबने अदुना याम वैल्यू यामना लेबा मफम नेबकम यामना वाबा मफम दा कोइना सिटी स्कैन थंबसे पब्लिक की नुआइनबगिने थौरम अदुगा मरी लेनना रिम्स की मेडिकल सुपरिटेंडेंट प्रोफेसर डॉक्टर संजीव नेप्रमना हाई रिम्स असि ngasi चौखलकली हॉस्पिटल असिदा मखल मखा कयागी अना लायंगी फैसिलिटी फजना लेरे रिम्स की माइकैदगी मियामदा सर्विस निंगथिजना पीनबा होनरी मरकसिदा मियामना सर्विसिंग असिदा पेंदबा खरदी लेरमगनी खल्ली हाइरिबसिंग असी अना मिसिंग नदी याम्बा अमदी सर्विस पीनबा मियोइसिंगदी यामदबा असिना मरमननी मसिदा मियामना लानो उबिगनु मियामगी सर्विस की दमक रिम्सना अंगंबा थौना पुथोक्तुना होनरी हाइना महागना मखा ताखी हुजिक्सी अखोइदा फैसिलिटी सी यामना फजना लेरे तौदबो अखोइसी रिम्स की मयाम फुटफॉल सी याम बनिना पब्लिक द पेन बदी खर वाते मसिद मयाम अंडरस्टैंड तौबी बतावनी नोमद तरा तो बंगम बसे कुन कुंथा लादी नुमि हुमनी गाइब ता सुगुम बसे कितंग मयाम दा पब्लिक ते अवेयरनेस प्रेजेंटिंग इमरजेंसी नतन इमरजेंसी सारका हेक लाकपा नुंदांग दा हंदक सुगुम दांग खनै कईगिनो दन खोंग टेक बगेसो नुंदांग सिटी स्कैन कापो हेक मुमुकना बा सुगुम बसे तहनजनिंग दे सी हाजनिंगी डिपार्टमेंट सी यामवाना आई डॉक्टर सुभाष अमसुंग मागी होल टीम से आई होल हार्टेडली वुड लाइक टू कांग्रेचुलेट एंड थैंक देयर टीम कोविड की चिल्लब मतमदा ड्यूटी तौबिनब मी अनि खगले अमर मरक्तुदा अमना कोविड नासेंगरे अम खतना नुंदांग सुपर सिटी स्कैन तौनी अल्ट्रासाउंड तौगनी सुभाष वा मचे गंगांद्र तमो कमाइन तौदोनो हायरगा दुम याने याना बदो होनरसेना मोय मा खरा लाक अम खरा लाक नुंदांग फंगे द्वान तो सिनगी डिपार्टमेंट को सिगी दौते थागचरी अमसुंग यां कुबाम तरे कुबी डिपार्टमेंट ऑफ रेडियो डायग्नोस्टिक्स ngasi thorom aduda rims ki superintendent professor dr sanjeev nepram rims ki department of radio diagnosis ki head of department dr subhas amadi lamdam asigi civil society organization singi maru oiba luchingba singsu sarup yakhi mau police station amadi mau gi civil society organization singna sillaga drug abuse and illicit trafficking ga mari lenana miyam gi oiba khongchat ama ngasi chathre Mauda Makal Amatagi Mayai Kaba Chinjak Season Nadanabagi Pandamda Chatkhiba Khongchat Aduda Mau Police Station Gi Personnel Sing Amadi Mau Gi Tongan Ba CSO Sing Club Amadi Organization Gi Miyoi Sing Su Saruk Yakhi Khongchat Aduda Stop Drugs Think Health No to Drugs Say Yes to Life No to Drugs Amadi Educate Everyone and Live a Healthy Life Haibana Chingba Thaba Placard Kaya Amasu Paike मियाम की ओइबा खोंचत अदु माउ ट्रैफिक पॉइंट तगी हौरगा माउ गेटा लोइसिनखि माउ गी मफमदा मखल अमतगी मयाई काबा चिंजाक योनबा अमसुंग सिजनबा यारोय हाइना मणिपुर के चीफ मिनिस्टर एन बिरेंदसु खंगनखिबा लेख्रे मखाताना माउ गी अकोइबदा मयाई काबा चिंजाक सिजनबा नत्रगा योनबा न चिंगबा तौरबदी माउ काउंसिल ना अकनबा एक्शन लौखटलगनी जंगसी लग्लिबा खोंजंग असिदा मियामनसु मपुंग फाना मतेंग पांगबियु हाइबा वाफम
Mau Town Community gi Maikaidagi Phongdoraki Jiribam District Jiribam District Matam Kayadagi Miyamna District Transport Office DTO ama thambiyu haina taknaduna laglabasu ngasi fawba mari lainaba authorities singna tawbiraktaba maramna Ziri gi gari ayamba Silchar gi DTO da registration tawbana Assamda oina tax thiduna laire hairi Hiramasigi matangda Jiri Development Organization JDO gi President N Sadanandana Phongdorapagi matung inna Jiribam asi chahi kayagi mamangdagi district on khrabasu ngasi fawba awat apana pik thalli Jiribam da laiba miyam CSO sing amadi tongan ba imalup singna tanduna lakpa dabi singi manungda DTO ama thambiyu haiba asisu amani Mamang chahida Jiribam da pangthokiba go to village ki thoram amada chief minister masamakna district asida soidana DTO ama thamlagani haina thajaba piramkhibani laibak thibadi ngasi fawba thabakta onthok piraktri haina sadanandana makha takhi Imhan tana gari ni sem basatpa matamda akoi imhan da bhara lauraga leiba taba matam kaya changna paisa gari bhara up down mayam tingba edawa aduna gari leina bugi paisa si saba satna bugi paisa hotel da leiruna bugi paisa sugumba khudong sataba mayam amasi thengna banina anakpa Assam gi number ama lauraga Assam gi number ama lauraga gari se sinarbadi akoi kenosi khorsa da kamura kuna maram oidana mapungwena Assam da leiba praja singna Manipur da leiba praja singna Assam gi gari gi number ngakta yamba senare Jiribam da Assam number ngakta gi gari se nei maram madana Manipur da kajar kadaba income Manipur gi transport department da laksa kadaba income singa se Assam government da atopa state ta koina loi piraga leire All Jiribam Auto Drivers Union gi President S. Bisakna Hai District asida DTO laitaba maramna Jiribam da lairiba gari sing asigi license renew tauba amasung license lawbagi matangda aduki matik awaba oire Chief Minister N. Birena Phongdoklambagi matung inna athubada District asida DTO ama thambiyu haina Bisakna phongdorakli Transport Office ama hangbigani haidana haibirama mayamdo ngasi chahi ama phawrabada thabo oina pangthok piraktaba sina maram oiraga Jiribam da adugmati khudong chadaba oire ngasi Jiribam da cheliba gari Assam landagi laiba gari mayam akoigi Assam gi gari number na singba mayam sing ngasi traffic police laitabana maram oiraga akoida awaba mayam mayong nei amadi akoina ngasi Jiribam dagi Silchar da chenma matamdadi ngasagi police ki awaba mayam ama lai adu akoi Jiribam dadi adu amta jinginbide adun maram oiraga Jiribam da gari auto na singba mayam se Assam da register tawba gari ngatana ayamba chensalapani masi auto thona sariba Manipur gi license number da register thona sariba koida amute awaba mate awaba mayong nei Pal mayondagi nongju phangna kilometer sani inga kuni thoirom labalariba Jiribam district asi matam kaya dagi DTO district transport office ama thambina ba hairaba sunga si phobo mari leinaba authority na mieng sangbidre ningsing bayai mamang sahida jiri da phangthokki ba go to village 2.0 da Chief Minister masamana laktuna Jiribam da lairiba awar apa khudimak loina mensingani lambi thong phataba simjingani haibata natana Jiribam da sungsoi soidana DTO office ama thambigani haina Jiri praja thajaba piram labasu ngasi babo thabak paikhala pirakta se Jiri praja na pena dana lairi paudam Jaribi MAMI TV da ngangbam sredani Jiribam district Manipuri Sahitya Parishad Imphal na piba Guru Thokchom Angoba Ningsing Sel gi mana lising ani kunithoi fanglaklaba kha Manipur Hindustani Sangeet Mahavidyalaya Kakching gi secretary amadi principal oidiba Kakching Khunyai Lekai dagi Sri Mayum Navakumar Sharma bu miyamna opagi thoram ama pangthokre SS Navakumar Sharma na ngarang mana adu lauraga halaklaba matung mahapu miyamna Kakching khongnang mari fangbada oktuna lakminaraba matungda thoram ama Kakching Khunyai Lekai mandopta pangthoki Kakching Popular Sporting Club Kakching Khunyai Lekai na Lekai miyam ga punna sinduna pangthokiba thoram aduda kha Manipur Hindustani Sangeet Mahavidyalaya Kakching gi hanagi president Khetrimayum Mangal Singh Diet Kakching gi hanagi principal Naurem Bir Mangal hanagi headmaster Pukrambam Purnima Maitai amadi social worker Moirangthem Yaimana Thoramapu Singh oiki
Panba yabadi Sri Mayum Nabakumar Sarmana Manipuri Matam Isaigi Lamda Thoido Hendopa Kudol Kaya Tauriba Adu Sakhangduna Manipuri Sahitya Parisad Imphal Marfu Taret Suba Chahigi Thoramda Manipuri Sahitya Parisad Guru Thokjom Angoba Ningsing Selgi Mana Asi Pirakpani Mana Asi Guru Thokjom Angobagi Masunupi Lamabam Ongbi Victoriana Katpani Hairi Agriculture Department ki Director Ningthozam Gozendrogi Tera Sapam Lerakta Laiba Yumgi Thongalda Ngarang Numidang Sakhangdaba Singna Vom Ama Pokhai Halamle Hairi Thodok Thofam Dagi Fangba Paugi Matung Inna Vom Pokhai Halambagi Thodok Adu Ngarang Numidang Pung 8 minute tara mangarom taba adwaida thokibani Hairi Vom Adu Masakhangdaba Nupi Anina Director gi Yumgi Get Mamangda Pokhai Halambani Hairi Vom Adu Maina Churaga Pokhaiba Makalgi Vom Oigani Thodok Aduda Asok Apandi Amata Yahodre Hairi Thodok aduga mari leinana Lamphel Police Station na case ama laukhatuna makhata na thizinbagi thabak chathari hairi Aroibada maroiba paw muhanna pizari Imphal City ki mafam marida gari park tofam semgatnabagi scheme finalize tawre tender tawraba matung athubada thabak hauragani haina Mahod Minister Y Khemchana fongdokre Rims Hospital ki Trauma Center amadi new OPD block ta yamna advance oiba CT scan machine amamam Rims ki Director Dr. A Santana hunabi matung inna hangdokre Sida Pung Anigi Mami TV News Update Loizare Makhata Bamaru Eba Paugi Damak Numidang Wairam Pung Mangagi Prime Time English News Meeting Tabi Nahak Pukning Wakhalgi Anaba Laibra Drug Addiction Amadi Mental Disorder Treatment Gidamak Adom Karigi Wari Manipurda Ihan Hanbo Oina Rehabilitation and Child Care Center Inkalakliba Naha Singita Oiba Experienced Leraba Doctors Amadi Clinical Psychologists Singna Layangjari Expert Singna Counseling Piba 24/7 CCTV camera da monitor tawduna kupna senaba morning yoga healthy diets weekly health checkup intensive daily routine awaba kaya dagi ngakthoknaba leijare yaipokpa rehabilitation and child care center Kwakaithel Akham Lekai adongi mathau tarabadi nakanda pijariba contact number asida paw fawbirau Others Eye Clinic, a unit of Others Medicare Services, Porompat, Jennings, Main Gate, opposite Axis Bank. OPD timing, 8:30 a.m. to 4:30 p.m. Monday to Saturday, 8:30 a.m. to 12:30 p.m. on Sunday. Facilities available. Comprehensive eye care. Cataract surgery, glaucoma clinic, oncology, oncology and aesthetic clinic, cornea and dry eye clinic, medical retina, optical store, OCT, perimetry, yak laser, free OPD every Saturday. Please contact 600-910-8